Kung talak sige please. Ay, yade ay ini mga kaya. No, kapag ano, hindi wari sila. Hi, welcome back to my channel. Mid sengang eh. Mid na pagi. Ano usala kantor lagi. Yara ko kra. Hoji koi evening walk chatoi ni. Ai ka salmi naga to mi ani hauruge do ka chalasi. Adum sana wari sarasi. Let's go. Ay sida. Phone thi lagi si. Walking chalo rồi. Mà đi chơi rồi lại căn pa đi. Sanjina koi lambi that lại. Koi em talak sige please. Ay, yade ay ini mga kaya. Tole. Okay, bye bye. Kung anong tingnan si. Ate kara di salaga. Haler ka video na mi som yam bagi. YouTuber ma gi subscriber yam ko mi ai gi di au ta gai di. Nangai di swai gi sen ba ho ne. Ado ai mit na ba gi sen re. Mit sen ko ning ra ba du gi. Ma du ai di ai ha mai namam ba ne. Ha. No ko la gi ko. Ha. Yam ba camera na magi mong tak pire ngonda. Logo. Koi nangai chen bang hom do la ke ko. Sumaina asigi lambi si da gi chen bhaw kan da ground manung su chen doi ne aina nangai chen ma do. Adu ngasi di chen re. Chen da ni na video in namage na. Is anu ba sekara taro mine. Anu ba sekara taro mine. Ai nai kang du. Hero ne, ai ka song ne se. Anak dan mana saulai hero ne. Mane hero ne. Kono su ore ke kan pe hogan Lai secret person ya ro. Ai ngale. Aura ke kara. Chinese. Yo dore. Mi sana wala ko ni. Sida yo sida. Ni sana wala ko ge garing atane. Koi no ru ka. Em sana na ni. Moi entrance to ye Mr. Delhi Police Museum and Sports Ground. Sida ne. Moi changba ya de ai dum koi changa ka sanai ke suai de. Adu ya ri yam pai. Changa se changi. Sida ada sanai. Koi party male. Kam koi lagi yamba. Kam koi lagi. Tar. Is YouTuber ne. YouTube video nami ne. Kita mi yang sana le. Sudah. Ball kan sana ri. Sisa ni siya mana Manipur masana ni. As ada ground lo bukan hangai di ball sana tu ni si sana ni. Moi se tournament kembali berkang di. Si maning besu basketball kan sana ri. Delhi Police Museum le re sida. View. Anong sang ya ya da rang ti. Kanam sang na da ma. Oh. Ang solo na mal. Sang rồi. To. Hansing ada ye Police Department da thabak tu mi sing sana bayam lai. Adaga mi atopa mapan gi oi mi sing sudum sana ba lai. Upgrade tàu này mà để ngon đây ai đi xa cũng ngâm rồi
ꯃꯌꯥꯝ ꯚ꯭ꯌꯨꯁꯤꯗ ꯌꯥꯝꯕ ꯀꯟꯅ ꯁꯥꯟꯅꯔꯤꯁꯤꯗ ꯃꯌꯥꯝ ꯁꯥꯟꯅꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯤ ꯁꯛ ꯐꯖꯊꯣꯛꯑꯦ ꯑꯗꯨ ꯄꯨꯟꯅ ꯅꯪꯀꯦꯔꯥ ꯑꯩ ꯁꯤ ꯆꯣꯡ ꯆꯦꯟ ꯍꯣꯏ ꯉꯁꯥꯏ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗꯣ ꯌꯦꯡꯉꯨꯒꯦ ꯀꯃꯥꯏꯅ ꯁꯥꯟꯅꯩꯅꯣ ꯍꯥꯏꯗꯣ ꯀꯌꯥꯝ ꯍꯩꯕ ꯌꯥꯎꯕꯖꯥꯠꯅꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯍꯩꯖꯥꯠꯂ ꯑꯩ ꯐꯨꯠꯕꯣꯜ ꯁꯥꯟꯅꯗꯦ ꯑꯗꯨ ꯑꯩ ꯍꯩꯇꯦꯀꯣ ꯀꯅꯥꯝꯇꯒ ꯆꯦꯂꯦꯟꯖ ꯉꯝꯃꯣꯏ ꯑꯩ ꯁꯤ ꯀꯥꯡꯕꯨꯁꯤꯅ ꯀꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨ ꯅꯍꯥꯟꯒꯩ ꯎꯕ ꯃꯤꯁꯤꯡꯗꯤ ꯎꯗꯦ ꯉꯁꯤ ꯑꯅꯧꯕ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯣꯏꯁꯤ ꯀꯥꯎꯁꯤꯜꯂꯣ ꯒ꯭ꯔꯥꯎꯟ ꯑꯆꯧꯕꯗ ꯁꯥꯟꯅꯩ ꯀꯥꯡꯕꯨꯁꯤ ꯑꯃꯨꯛ ꯌꯦꯡꯉꯨꯒꯦ ꯃꯣꯏꯒꯤꯁꯦ ꯏꯍꯩ ꯍꯩꯕ ꯃꯥꯟꯗꯦꯗ ꯋꯥꯔꯤꯗꯣ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗꯕ ꯑꯩꯅ ꯍꯩꯕ ꯃꯥꯟꯗꯦ ꯀꯥꯏ ꯍꯥꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯋꯥꯊꯤ ꯁꯨꯁꯤ ꯅꯣꯏ ꯀꯞꯇꯤ ꯀꯞꯄꯛꯀꯅꯣ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯧꯔꯛꯄꯒꯤ ꯃꯔꯝꯗꯤ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩ ꯑꯁꯦꯡꯕ ꯕ꯭ꯂꯣꯒꯤꯡ ꯍꯧꯔꯤꯅꯦꯕ ꯁꯤ ꯑꯩꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯨꯝ ꯃꯦꯃꯣꯔꯤ ꯂꯩꯍꯧꯅꯕ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟ ꯂꯥꯏꯐꯀꯤ ꯃꯦꯃꯣꯔꯤꯁꯦ ꯗꯥꯏꯔꯤꯗ ꯏꯕꯗꯨꯗꯤ ꯀꯣꯟꯅ ꯁꯛ ꯎꯔꯣꯏꯗꯅ ꯗꯥꯏꯔꯤꯁꯨ ꯏꯅꯤ ꯑꯗꯨꯒ ꯗꯥꯏꯔꯤꯁꯨ ꯏꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅꯁꯨ ꯂꯩꯍꯧꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕꯒꯤ ꯌꯨꯇ꯭ꯌꯨꯕ ꯕ꯭ꯂꯣꯒꯁꯦ ꯍꯧꯕꯅꯤ ꯑꯗꯨꯒ ꯃꯔꯝꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯇꯥꯕꯗ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯕꯁꯨ ꯇꯥꯏ ꯌꯥꯔꯒꯗꯤ ꯄꯩꯁꯥ ꯂꯥꯛꯑꯗꯤ ꯄꯩꯁꯥꯁꯨ ꯇꯥꯟꯒꯦ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥꯁꯦ ꯃꯤ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔ ꯂꯩꯗꯅ ꯄꯩꯁꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯁꯦꯡꯕ ꯍꯥꯏꯕꯅꯦ ꯄꯨꯛꯅꯤꯡꯒꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜꯅꯦꯕ ꯄꯨꯛꯅꯤꯡꯒꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜꯅꯦ ꯁꯤꯗ ꯋꯥꯔꯧꯅꯒꯨꯝꯁꯤ ꯑꯗꯨꯅ ꯑꯩ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯈꯤꯔꯣꯏꯒꯦ ꯑꯗꯨꯝ ꯇꯞꯅ ꯚꯤꯗꯤꯑꯣ ꯃꯊꯪ ꯅꯝꯃꯛꯄꯗ ꯑꯗꯨꯝ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯍꯧꯕ ꯅꯨꯄꯥꯗꯨꯅꯤ ꯂꯥꯏꯔꯤꯛ ꯄꯥꯍꯧꯕ ꯅꯨꯄꯥꯗꯨꯅꯤ ꯃꯥ ꯑꯩꯈꯣꯏ ꯈꯪꯍꯟꯗꯕꯤꯗ ꯂꯣꯟꯅ ꯆꯦꯟ ꯂꯩꯔꯝꯃꯦ ꯔꯤꯚꯤꯌꯨ ꯇꯧꯗ꯭ꯔꯗꯤꯀꯣ ꯍꯣꯏ ꯍꯜꯂꯛꯄꯩ ꯂꯝꯕꯤꯗ ꯃꯣꯏ ꯁꯤꯗ ꯌꯣꯟꯕ ꯍꯩꯁꯤꯡꯁꯦ ꯑꯇꯩꯗꯩ ꯐꯖꯕ ꯍꯦꯜꯂꯤꯀꯣ ꯃꯁꯛꯁꯦ ꯇꯥꯡꯉꯤ ꯃꯁꯛ ꯐꯖꯩ ꯇꯥꯡꯉꯤ ꯀꯣꯟꯅ ꯂꯩꯔꯒꯦ ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯂꯩꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯒꯣꯄ꯭ꯔꯣ ꯑꯃ ꯂꯩꯒꯦ ꯈꯜꯂꯝꯕꯅꯦ ꯃꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯇꯥꯡꯉꯤꯗ ꯍꯧꯖꯤꯛꯀ ꯉꯝꯈꯤꯔꯣꯏꯗ ꯀꯣꯟ ꯇꯣꯂꯣꯞ ꯆꯥꯔ ꯀꯣꯏꯅ ꯂꯩꯔꯒꯦ ꯑꯩ ꯁꯨꯝ ꯌꯨꯇ꯭ꯌꯨꯕ ꯐꯖꯅ ꯑꯗꯨꯝ ꯇꯧꯔꯝꯃꯗꯤꯀꯣ ꯂꯩꯕ ꯉꯝꯃꯗꯧꯅꯦꯕ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯜꯂꯛꯑꯦ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯦ ꯀꯩꯅꯣ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯁꯦ ꯀꯩꯒꯤꯅꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ